ꯊꯧꯕꯥꯜ ꯑꯊꯣꯛꯐꯝꯗ ꯄꯥꯔꯂꯔꯗ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯨꯂꯤꯁꯅ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯁꯦꯝ ꯁꯥꯕꯗꯤ ꯂꯣꯏꯗꯧꯔꯦ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯣꯗꯤꯒꯤ ꯈꯣꯡꯆꯠꯅ ꯃꯅꯤꯄꯨꯔꯗ ꯏꯪꯇꯞꯄ ꯍꯟꯖꯤꯜꯂꯛꯂꯒꯅꯤ꯫ ꯄꯨꯅꯤꯠ ꯀꯨꯃꯥꯔ ꯒꯣꯌꯤꯟ: ꯊꯧꯅꯥ ꯐꯔꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯟꯗꯣꯟ ꯀꯌꯥꯅ ꯉꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯈ꯭ꯔꯦ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯍꯥꯡꯗꯣꯛꯄ ꯌꯥꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯆꯨꯔꯆꯥꯟꯄꯨꯔꯗ ꯏꯔꯥꯡ ꯊꯣꯛꯈꯤꯕ ꯑꯣꯏꯔꯝꯂꯦ꯫ ꯅꯦꯄꯥꯜꯒꯤ ꯚꯥꯏꯑꯣꯂꯦꯟꯁ ꯃꯔꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯦꯟꯁꯤꯡꯗꯒꯤ ꯕꯟꯗꯤ 15,000 ꯅꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯔꯥꯈꯥꯏꯟ ꯁ꯭ꯇꯦꯠꯇ ꯑꯔꯥꯀꯥꯟ ꯑꯥꯔꯃꯤ ꯂꯩꯐꯝ ꯀꯦꯝꯞꯁꯤꯡꯗ ꯃ꯭ꯌꯥꯟꯃꯥꯔ ꯃꯤꯂꯤꯇꯔꯤ ꯑꯥꯔꯃꯤꯅ ꯕꯣꯝ ꯊꯥꯗꯕꯗ ꯀꯌꯨꯛꯇꯥꯎ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗꯁꯨ ꯕꯣꯝ ꯇꯥꯁꯤꯟꯕꯗꯒꯤ ꯑꯦ ꯑꯃꯗꯤ ꯁ꯭ꯇꯨꯗꯦꯟꯠ 19 ꯁꯤꯈ꯭ꯔꯦ, 10ꯅ ꯁꯥꯊꯤꯅ ꯑꯔꯨꯕ ꯐꯤꯚꯝꯗ ꯁꯣꯛꯂꯦ ꯍꯥꯏꯔꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯈꯣꯡꯆꯠ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯍꯟꯖꯤꯟꯗꯨꯅ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯄꯨꯔꯛꯄ ꯈꯣꯡꯆꯠ ꯑꯃ ꯑꯣꯏꯒꯅꯤ꯫ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯈꯣꯡꯆꯠ ꯇꯔꯥꯝꯅ ꯑꯣꯛꯐꯝ ꯊꯣꯛꯇꯦ꯫ ꯃꯅꯤꯄꯨꯔꯗ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯗꯤꯃꯥꯟ ꯇꯥꯟꯕ ꯌꯥꯔꯣꯏ꯫ FNCC: ꯃꯣꯗꯤꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯗꯧꯔꯤꯕ ꯑꯁꯤ ꯁꯤꯝꯕꯣꯂꯤꯛ ꯑꯣꯏꯗꯕ ꯁꯣ ꯇꯧꯕ ꯂꯥꯛꯄ ꯈꯣꯡꯆꯠꯅꯤ꯫ MLA ꯀꯩꯁꯥꯝ ꯃꯦꯘꯆꯟꯗ꯭ꯔ: ꯃꯤꯌꯥꯝꯅ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯅ ꯍꯦꯟꯕ ꯐꯩ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯁꯤ꯫ ꯈꯦꯝꯆꯥꯟ: PM ꯃꯣꯗꯤ ꯍꯌꯦꯡ ꯑꯌꯨꯛ ꯄꯨꯡ 12:30ꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯊꯨꯡꯂꯔꯒꯅꯤ꯫ ꯂꯨꯄꯥ ꯀꯔꯣꯔ 13 ꯖꯇ꯭ꯔꯥ ꯍꯨꯜꯂꯝꯒꯅꯤ꯫ ꯄ꯭ꯔꯣꯖꯦꯛꯠ 18 ꯁꯪꯒꯥꯔꯝꯒꯅꯤ꯫